ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯔꯨꯕ ꯈꯣꯡꯊꯥꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯔꯨꯕ ꯈꯣꯡꯊꯥꯡ꯫ ꯖꯣꯏꯆꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛ ꯋꯤꯜꯆꯤꯌꯥꯔꯗ ꯇꯣꯡꯗꯨꯅ ꯃꯍꯥꯛ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯄꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯖꯣꯏꯆꯥꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯏ ꯋꯥꯏꯅꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕꯗ ꯄꯥꯛꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯒꯤ ꯑꯁꯨꯝ ꯇꯥꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯌꯦꯡꯖꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯃꯍꯥꯛꯅ ꯀꯜꯂꯤꯉꯩ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯃꯍꯥꯛꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯄꯨꯟꯈꯤꯕ ꯑꯃꯗꯤ ꯑꯐꯥꯎ ꯑꯔꯤꯡ ꯁꯥꯗꯨꯅ ꯈꯟꯅ ꯆꯩꯅꯈꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒ ꯎꯪꯈꯠꯅꯈꯤꯕ ꯀꯜꯂꯕ ꯊꯕꯛ ꯀꯌꯥꯒꯤ ꯃꯔꯝꯗ ꯅꯤꯡꯁꯤꯡꯂꯨꯕꯗ ꯖꯣꯏꯆꯥꯟ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯂꯤ꯫ ꯖꯣꯏꯆꯥꯟꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯔꯇꯅꯥ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯦ, ꯌꯨꯝꯗ ꯆꯪꯉꯅꯕ ꯇꯧꯔꯁꯤ꯫ ꯖꯣꯏꯆꯥꯟ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯐꯦꯠꯇꯪ ꯐꯠꯂꯞꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯨꯒ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯆꯪꯉꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯖꯣꯏꯆꯥꯟ ꯔꯇꯅꯥꯅ ꯏꯟꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯖꯣꯏꯆꯥꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ꯫ ꯖꯣꯏꯆꯥꯟ ꯑꯌꯥꯝꯕ ꯃꯇꯝꯗ ꯎꯪꯂꯒꯇ ꯂꯩ꯫ ꯋꯥꯈꯜ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯍꯥꯛꯀ ꯄꯨꯜꯂꯝꯕꯁꯤꯡ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯁꯨ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯕꯗꯗꯤ ꯍꯦꯛꯇꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯧꯗꯦ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯗ ꯖꯣꯏꯆꯥꯟꯗ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒ ꯄꯨꯟꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯈꯤꯕ ꯍꯥꯏꯕꯗꯤ ꯂꯝꯀꯌꯥꯗ ꯀꯣꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯈꯤꯕ, ꯂꯥꯡꯃꯤꯟꯅꯈꯤꯕ, ꯉꯥꯎꯃꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯖꯣꯏꯆꯥꯟ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯈꯣꯏꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯑꯃ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯖꯣꯏꯆꯥꯟ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟ ꯅꯤꯡꯕ ꯀꯥꯏꯅ ꯃꯍꯥꯛ ꯑꯗꯣ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯗꯣ ꯄꯨꯁꯤꯜꯂꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕ ꯑꯗꯣ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯖꯣꯏꯆꯥꯟ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯩ ꯉꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅꯕꯨ ꯌꯥꯕꯤꯔꯛꯀꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯔꯇꯅꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯁꯤꯜꯂꯕ ꯃꯇꯨꯡ ꯊꯥ 5 ꯍꯦꯛ ꯁꯨꯕꯒ ꯑꯩꯅ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯦ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯔꯇꯅꯥꯁꯨ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ꯫ ꯃꯕꯨꯛꯅꯤꯡꯅ ꯌꯥꯅꯤꯡꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯇꯧꯗ ꯌꯥꯗꯕꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯕꯗꯤ ꯑꯩ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯇꯅꯥꯅ ꯀꯩꯗꯧꯔꯒꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯖꯣꯏꯆꯥꯟ ꯀꯩꯁꯨ ꯇꯧꯗꯦ, ꯇꯨꯝꯃꯒꯦ ꯍꯥꯏꯔꯝꯂꯒ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ
ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯖꯣꯏꯆꯥꯟ ꯃꯁꯥꯗꯣ ꯏꯅꯝ ꯅꯝꯃꯤ꯫ ꯍꯩꯅꯤꯡ ꯍꯔꯥꯎꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯇꯅꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯏꯇꯥ ꯇꯥꯅꯤꯡꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯇꯅꯥꯅ ꯖꯣꯏꯆꯥꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ, ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯖꯣꯏꯆꯥꯟꯅ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣꯗ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯌꯨꯛ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯣꯏꯆꯥꯟ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯁꯥ ꯂꯥꯏꯍꯧ ꯍꯧꯖꯤꯜꯂꯛꯈꯤ ꯑꯃꯗꯤ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ, ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯖꯣꯏꯆꯥꯟꯅ ꯑꯩ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ, ꯑꯩꯒꯤ ꯃꯤꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯁꯦꯟ ꯃꯔꯥꯡ ꯃꯌꯥꯝ ꯎꯏ꯫ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯇꯅꯥꯗ ꯍꯥꯏꯔꯨꯕꯗ ꯔꯇꯅꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯤꯗꯥꯛ ꯒꯨꯂꯤꯅ ꯐꯒꯗꯕ ꯃꯥꯟꯗꯦ, ꯂꯥꯏꯑꯣꯛꯅꯕ ꯃꯥꯜꯂꯤ, ꯃꯥꯏꯕ ꯑꯃ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯅꯗꯨꯅ ꯖꯣꯏꯆꯥꯟꯒꯤ ꯂꯣꯏꯅꯕꯤ ꯔꯇꯅꯥꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯥꯎꯊꯣꯏ ꯀꯧꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯔꯇꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯖꯣꯏꯆꯥꯟ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯗꯒꯤ ꯆꯥꯎꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯥꯎꯊꯣꯏꯕꯨ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛꯇ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯔꯇꯅꯥ ꯆꯥ ꯂꯣꯟꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯖꯣꯏꯆꯥꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯟꯖꯟꯕ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗ ꯅꯪꯁꯤ ꯀꯔꯤꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯄꯪꯈꯟꯗ ꯈꯟꯖꯟꯖꯕꯗꯒꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎꯗ ꯎꯔꯨꯕꯅꯤ, ꯇꯤꯟꯌꯦꯠ ꯂꯥꯏꯌꯦꯠꯄꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯍꯧ ꯍꯧꯔꯤꯕ ꯑꯗꯨ ꯐꯅꯕ ꯍꯤꯗꯥꯛ ꯇꯥꯛꯂꯝꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯈꯔ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯉꯍꯥꯟꯗꯒꯤ ꯈꯪꯅꯤꯡꯗꯨꯅ ꯑꯃꯗꯤ ꯍꯪꯅꯤꯡꯗꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯃ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯇꯞꯅ ꯋꯥ ꯍꯧꯗꯣꯛꯏ꯫ ꯏꯄꯨ ꯑꯃꯥꯏꯕ, ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯌꯥꯒꯗ꯭ꯔꯣ? ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯨꯡꯉꯣ, ꯍꯦꯛꯇ ꯍꯪꯉꯨ꯫ ꯂꯥꯏ ꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯣ? ꯇꯁꯦꯡꯅ ꯂꯩꯕꯗꯨꯅꯕꯨ ꯃꯤꯉꯣꯟꯗ ꯑꯣꯛꯅꯔꯤꯕꯅꯤ, ꯂꯩꯇ꯭ꯔꯒꯕꯨ ꯑꯣꯛꯅꯈꯤꯒꯗ꯭ꯔꯣ? ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ꯫ ꯑꯗꯣ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯅꯤꯕ ꯌꯥꯏ, ꯂꯧꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏ꯫ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯕꯖꯥꯠꯅꯣ? ꯌꯥꯝꯅ ꯆꯨꯝꯈ꯭ꯔꯕꯖꯥꯠꯅꯤ ꯏꯕꯨꯡ꯫ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ, ꯕꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯇꯧꯕ ꯉꯝꯗꯕ ꯂꯩꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯍꯦꯛ ꯑꯄꯥꯝꯕꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯧꯕ ꯌꯥꯔꯤꯄꯣꯠꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯗꯨ ꯈꯔ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯊꯕꯛꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ, ꯀꯔꯤ ꯊꯕꯛꯅꯣꯅꯦ? ꯑꯩꯁꯨ ꯂꯥꯏ ꯁꯥꯟꯅꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯀꯔꯤ ꯎꯄꯥꯏ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯪꯅꯤꯡꯂꯤꯕ꯫ ꯍꯣꯏ, ꯂꯥꯏ ꯀꯧꯊꯣꯛꯂꯒ ꯍꯪꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯗු ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯕ ꯊꯕꯛꯅꯤ꯫ ꯃꯁꯥ ꯃꯎ ꯀꯟꯕ, ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯟꯕ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯒꯇ ꯐꯒꯗꯕꯅꯤꯀꯣ꯫ ꯅꯈꯣꯏꯗꯤ ꯁꯣꯟꯁꯨ ꯁꯣꯜꯂꯤꯕꯅꯤ, ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯅ ꯅꯝꯗꯨꯅ ꯍꯥꯠꯈ꯭ꯔꯕꯗꯤ ꯅꯈꯣꯏ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯆꯥꯟ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯆꯥꯎꯊꯣꯏꯗ ꯑꯃꯕꯨ ꯑꯣꯏꯔꯤ ꯑꯃꯕꯨ ꯑꯣꯏꯔꯤ, ꯑꯩ ꯂꯥꯏꯁꯦ ꯑꯃꯨꯛꯇꯪ ꯁꯥꯟꯅꯗꯨꯅ ꯌꯦꯡꯅꯤꯡꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯃꯗꯣ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯨꯈꯟ ꯈꯜꯂꯨꯒꯅꯨ, ꯑꯐꯕ ꯊꯕꯛ ꯅꯠꯇꯦ꯫ ꯂꯥꯏ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯂꯧꯈꯤꯕꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯂꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨꯗꯤ ꯁꯣꯏꯗꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗꯕꯨ ꯋꯥꯈꯜ ꯈꯜꯂꯨꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅꯗꯤ ꯍꯥꯏꯕꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯃꯗꯣ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯏꯄꯨ ꯑꯃꯥꯏꯕ ꯍꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯆꯥꯎꯊꯣꯏꯅ ꯍꯣꯏ, ꯍꯩꯕꯕꯨꯗꯤ ꯍꯩ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯗꯨꯒꯨꯝꯕ ꯊꯕꯛꯇꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯖꯣꯏꯆꯥꯟꯅ ꯊꯥꯖꯔꯝꯗꯦ, ꯀꯔꯤꯒꯤ ꯃꯍꯩ ꯑꯗꯨ ꯍꯩꯔꯒ ꯁꯥꯟꯅꯔꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯆꯥꯎꯊꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩꯅ ꯂꯥꯏ ꯑꯗꯣ ꯀꯧꯊꯣꯛꯂꯒ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤ ꯅꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯑꯩꯁꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯒ ꯇꯧꯔꯤꯕ ꯁꯤꯒꯨꯝꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯊꯣꯏꯗ ꯍꯥꯏꯖꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯣ ꯆꯥꯎꯊꯣꯏꯅ ꯁꯨꯛꯌꯥ ꯌꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯖꯣꯏꯆꯥꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯇꯅꯥ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯥ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ
ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯆꯥꯛꯁꯪꯗ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯇꯧꯈꯤꯕꯗꯣ ꯅꯪꯅꯔꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯔꯇꯅꯥꯅ ꯃꯥꯅꯦ ꯀꯣꯜꯂꯤꯛ ꯈꯔ ꯁꯨꯝ ꯂꯣꯏꯁꯤꯜꯂꯝꯕꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯕꯦꯝꯃ ꯏꯃꯨꯡꯗꯅꯦ ꯀꯣꯜ ꯂꯤꯛꯀꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯕ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯄꯣꯠ ꯑꯅꯤ ꯊꯦꯡꯒꯥꯏꯅꯕꯒꯤ ꯀꯦꯡ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯕꯁꯤ ꯇꯧꯍꯩꯗꯦꯀꯣ ꯏꯃꯨꯡꯗ ꯃꯗꯨ ꯌꯥꯔꯤꯉꯩ ꯃꯈꯣꯜ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯣꯏ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯣꯏꯕꯗꯨ ꯅꯠꯇꯕ ꯅꯁꯥꯅ ꯐꯤꯡꯕꯗꯒꯤ ꯒꯣꯔꯣꯡ ꯒꯔꯥꯡ ꯇꯧꯕꯗꯨ ꯐꯠꯇꯦ ꯐꯔꯦ ꯐꯔꯦ ꯏꯕꯨꯡꯉꯣꯁꯦ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯁꯤꯗ ꯑꯩꯅ ꯍꯪꯒꯥꯝꯗ ꯁꯣꯜꯂꯒ ꯇꯧꯔꯝꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯏꯕꯨꯡꯉꯣꯒꯤ ꯂꯥꯏꯕꯛꯇ ꯇꯞꯅ ꯊꯣꯝꯕꯤꯌꯨ ꯌꯥꯝ ꯆꯤꯡꯊꯦꯛꯄꯅꯤ ꯌꯥꯝꯅ ꯁꯥꯒꯠꯄꯅꯤ ꯏꯕꯦꯝꯃ ꯃꯁꯤ ꯃꯍꯥꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔ ꯀꯥꯟꯗꯨꯗ ꯂꯧꯊꯣꯛꯎꯀꯣ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯗꯨꯝꯅ ꯆꯥꯎꯊꯣꯏꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯀꯗꯤ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯏ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯅ ꯃꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯨꯒꯅꯨ ꯍꯥꯏꯔꯝꯂꯒ ꯆꯥꯎꯊꯣꯏ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯔꯇꯅꯥꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯆꯥꯎꯊꯣꯏꯗ ꯀꯠꯂꯤ ꯆꯥꯎꯊꯣꯏꯁꯨ ꯃꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯖꯣꯏꯆꯥꯟ ꯃꯁꯥ ꯑꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯇꯥꯎꯕꯒꯨꯝ ꯇꯧꯏ ꯔꯇꯅꯥꯗꯤ ꯖꯣꯏꯆꯥꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯁꯥ ꯉꯝꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯐꯧ ꯆꯦꯡ ꯄꯨꯝꯅꯃꯛꯁꯨ ꯃꯊꯪ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯂꯤ ꯁꯦꯟ ꯊꯨꯝꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯈꯔ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯗ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯖꯣꯏꯆꯥꯟ ꯊꯣꯏꯅ ꯍꯦꯟꯅ ꯇꯥꯁꯟꯗꯦ ꯃꯇꯝ ꯑꯗꯨꯗ ꯔꯇꯅꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯣꯏꯆꯥꯟꯅ ꯀꯔꯤꯕꯣ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯇꯅꯥꯅ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩꯁꯨ ꯁꯦꯟꯊꯣꯛꯄ ꯊꯕꯛ ꯈꯔ ꯁꯨꯔꯨꯒꯦ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯆꯥꯟꯅ ꯀꯔꯤ ꯊꯕꯛ ꯁꯨꯗꯣꯔꯤꯕ ꯅꯪꯗꯤ ꯅꯠꯇꯦ ꯅꯪ ꯀꯣꯏꯂꯥ ꯊꯥꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯁꯥꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯕ ꯆꯦꯛꯀꯤ ꯌꯨꯝ ꯁꯥꯕ ꯅꯪ ꯂꯩ ꯇꯧꯅꯔꯤꯗꯅ ꯁꯤ ꯅꯪ ꯆꯠꯀꯦ ꯍꯥꯏꯔꯕ ꯖꯣꯒꯥꯂꯤ ꯑꯣꯏꯔꯨꯒꯦ ꯍꯥꯏꯔꯕ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯇꯅꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯆꯦꯛꯀꯣꯜ ꯑꯁꯣꯝ ꯅꯥꯀꯜꯔꯣꯝꯗ ꯉꯍꯥꯟꯋꯥꯏꯗ ꯆꯦꯛ ꯃꯩ ꯊꯥꯒꯅꯤ ꯆꯦꯛ ꯁꯥꯒꯅꯦꯅ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯆꯦꯛ ꯁꯥꯕ ꯍꯧꯔꯤ ꯑꯗꯨꯒꯤ ꯃꯤ ꯈꯔ ꯀꯧꯔꯤ ꯃꯥꯜꯂꯤ ꯑꯗꯣ ꯑꯩ ꯌꯥꯎꯔꯨꯁꯤꯔꯥꯅ ꯈꯜꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯣꯏꯆꯥꯟ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯏꯃꯨꯡꯁꯤꯒꯤ ꯂꯩꯇꯕꯒꯤ ꯈꯜꯂꯒꯕꯨꯗꯤ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯅꯪ ꯅꯁꯥ ꯅꯍꯥꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪ ꯑꯩꯁꯤ ꯊꯥ 2-3 ꯄꯨꯜꯂꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯊꯥꯛꯀꯗꯕꯗ ꯅꯪꯅ ꯑꯣꯏꯅ ꯊꯥꯛꯂꯛꯀꯗꯧꯔꯤ ꯇꯧꯔꯤꯁꯤ ꯃꯁꯤ ꯈꯜꯂꯨꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯊꯕꯛ ꯑꯁꯦ ꯆꯠꯁꯨ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗꯦ ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯔꯇꯅꯥꯅ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯄꯩꯁా ꯂꯥꯛꯂꯔꯣꯏ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯕꯗꯤ ꯏꯕꯥꯅꯤ ꯀꯗꯥꯏꯗꯒꯤ ꯆꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯣꯏꯆꯥꯟꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯑꯗꯣ ꯂꯣꯏꯅꯃꯛ ꯌꯣꯟꯊꯣꯛꯈ꯭ꯔꯣ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯁꯤ ꯀꯔꯕꯥꯔ ꯑꯗꯣ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯅ ꯍꯧꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯔꯇꯅꯥꯅꯗꯤ ꯂꯧꯁꯤꯡ ꯃꯥꯟꯖꯥꯡ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯌꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯔꯇꯅꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯔꯇꯅꯥꯗ ꯅꯪꯒꯤ ꯊꯕꯛꯇꯨꯕꯨꯗꯤ ꯆꯠꯂꯣ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯔꯇꯅꯥꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯖꯣꯏꯆꯥꯟꯅ ꯅꯪ ꯑꯣꯖꯥ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗꯣ ꯑꯃꯨꯛꯇꯒ ꯀꯧꯔꯨꯆꯣ ꯃꯥꯒ ꯑꯩꯒ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯔꯇꯅꯥꯅ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯇꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯖꯣꯏꯆꯥꯟꯅ ꯌꯥꯗꯦ ꯃꯁꯤꯗꯤ ꯃꯥꯒ ꯑꯩꯒ ꯇꯧꯅꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯇꯅꯥꯅ ꯈꯔ ꯆꯤꯡꯅꯔꯞ ꯇꯧꯅ ꯅꯪꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯄꯗ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯣꯏꯆꯥꯟꯅ ꯃꯗꯣ ꯍꯧꯖꯤक ꯃꯇꯥꯡ ꯈꯔ ꯆꯥꯗꯕꯒꯤꯅꯤ ꯍꯌꯦꯡ ꯑꯩꯅ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯅ ꯔꯇꯅꯥꯗ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯗꯨꯃꯛ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯖꯣꯏꯆꯥꯟꯒꯤ ꯂꯣꯏꯅꯕꯤ ꯔꯇꯅꯥ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏ ꯍꯦꯛ ꯎꯕꯒ ꯔꯇꯅꯥꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯂꯨꯁꯤ ꯖꯣꯏꯆꯥꯟ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯣꯏꯆꯥꯟꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯖꯣꯏꯆꯥꯟꯒꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ
ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯩꯅꯥꯒꯨꯝꯕ ꯑꯃ ꯅꯥꯔꯦ ꯍꯥꯏꯕꯁꯤ ꯆꯥꯎꯊꯣꯏꯅ ꯈꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯗ "ꯑꯣꯖꯥ ꯃꯥꯏꯕ, ꯑꯩ ꯀꯔꯤꯝꯇ ꯅꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯉꯍꯥꯟ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯅꯃꯧ ꯅꯨꯄꯤ ꯊꯥꯗꯨꯅ ꯀꯧꯍꯟꯖꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯑꯃꯨꯛꯀ ꯇꯥꯕꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯃꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯗꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ" ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯗ ꯚꯥꯞ ꯇꯥꯅꯅꯕ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯆꯥꯟ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅ "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯆꯦꯟꯅꯍꯜꯂꯛꯀꯅꯨ꯫ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯅ ꯖꯣꯏꯆꯥꯟꯗ ꯆꯦꯖꯦꯠ ꯑꯃꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯏꯗꯨꯅ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯇꯅꯥꯅ "ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯧꯖꯤꯛ ꯁꯥꯟꯅꯔꯤꯕꯗꯨꯕꯨ? ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯃꯟꯇ꯭ꯔꯒ ꯄꯤꯅꯔꯤꯕꯗꯨꯅ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯆꯥꯟꯅ "ꯀꯩꯁꯨ ꯅꯠꯇꯦꯗ" ꯑꯁꯨꯝꯅ ꯈꯨꯝꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯄꯥꯕ ꯍꯧꯈꯤ꯫ ꯑꯁꯨꯝ ꯄꯥꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯖꯣꯏꯆꯥꯟ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯆꯤꯟꯐꯥ ꯄꯨꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯣꯏꯆꯥꯟꯅ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯈꯔ ꯃꯪꯉꯤ, ꯇꯥꯕꯗꯤ ꯇꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡ ꯃꯪꯂꯒ ꯇꯥꯗ꯭ꯔꯤꯕꯁꯤ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ "ꯉꯁꯤꯗꯤ ꯑꯩ ꯃꯄꯥꯟꯗ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ" ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯇꯅꯥꯅ "ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯆꯥꯟꯅ "ꯑꯩ ꯍꯥꯡꯆꯤꯠ ꯂꯥꯡꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯖꯣꯏꯆꯥꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯄꯨꯁꯤꯟꯒꯗꯕꯗꯨ ꯄꯨꯁꯤꯟꯗꯦ꯫ ꯔꯇꯅꯥ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯁꯣꯝꯗꯅ ꯖꯣꯏꯆꯥꯟ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯣ ꯖꯤꯡ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ꯫ ꯖꯣꯏꯆꯥꯟ ꯃꯍꯥꯛ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯇꯅꯥꯅ ꯖꯣꯏꯆꯥꯟꯗ "ꯅꯨꯃꯤꯠꯁꯦ ꯄꯨꯡꯇꯥ ꯇꯥꯔꯦ, ꯏꯃꯨꯡꯗ ꯆꯪꯅꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯖꯣꯏꯆꯥꯟꯅ "ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯍꯧꯈꯤꯒꯦ, ꯅꯍꯥꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯗꯕ ꯊꯣꯡꯂꯨꯔꯣ, ꯆꯥꯛꯆꯥꯕ ꯍꯦꯛ ꯇꯣꯛꯂꯒ ꯑꯩ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯒꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯔꯇꯅꯥꯁꯨ ꯖꯣꯏꯆꯥꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯦꯠꯂꯨꯕ ꯄꯥꯝꯗꯕꯗꯒꯤ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯖꯣꯏꯆꯥꯟꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯖꯣꯏꯆꯥꯟꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯊꯪꯅꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯇꯩꯁꯤꯡ ꯂꯩ, ꯑꯗꯨꯕꯨ ꯈꯤꯇꯪꯗꯤ ꯂꯥꯞꯅꯩ꯫ ꯖꯣꯏꯆꯥꯟ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯀꯥꯈꯠꯂꯤꯕꯅꯤ꯫ ꯌꯨꯝꯂꯦꯡ ꯄꯔꯦꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯔ ꯍꯟꯊꯔꯒ ꯁꯥꯕ ꯌꯨꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟꯅ "ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤ ꯍꯧꯖꯤꯛ ꯍꯧꯕ ꯌꯥꯔꯦ" ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯉꯛꯂꯤ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8ꯃꯨꯛ ꯇꯥꯁꯜꯂꯛꯂꯕꯅꯤ꯫ ꯖꯣꯏꯆꯥꯟ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯍꯥꯛꯅ ꯂꯩꯔꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯋꯤꯜꯆꯤꯌꯥꯔ ꯑꯗꯨꯗ ꯐꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯑꯁꯥꯕ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ "ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤꯁꯦ" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯨ ꯆꯕꯨꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯔꯥꯞꯄꯗ ꯍꯨꯏꯁꯤꯡꯅ ꯍꯧꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯖꯣꯏꯆꯥꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯥꯡꯗꯕꯒꯤ ꯋꯥꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯂꯥꯎꯅ ꯈꯣꯡꯅꯕ, ꯂꯥꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯏꯆꯥꯟ ꯀꯌꯥ ꯊꯣꯏꯅ ꯀꯤꯔꯨꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯀꯤꯔꯤ꯫ ꯖꯣꯏꯆꯥꯟꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯊꯣꯔꯛꯂꯤꯕꯗꯨ ꯎꯕꯗ ꯖꯣꯏꯆꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯖꯣꯏꯆꯥꯟꯅ "ꯅꯍꯥꯛ ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯆꯨ ꯆꯕꯨꯜ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ "ꯑꯩ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇ ꯀꯧꯔꯤꯕꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ "ꯆꯨꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯀꯧꯈꯤꯕꯅꯤ, ꯑꯗꯨꯁꯨ ꯃꯔꯝ ꯑꯃꯒꯤꯗꯃꯛ ꯀꯧꯈꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯔꯛꯂꯤꯕ ꯑꯗꯨꯅ "ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ?
ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯏꯁꯥ ꯑꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯍꯟꯗꯨꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯄꯤꯌꯨ, ꯑꯗꯨꯒ ꯃꯄꯥꯡꯒꯜ ꯀꯟꯕ, ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯕ, ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯨ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯕꯕꯨꯗꯤ ꯌꯥꯒꯅꯤ, ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯌꯥꯝꯂꯕ ꯃꯗꯨꯒꯤ ꯆꯥꯅꯕ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯜ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯣꯏꯆꯥꯟꯅ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ, ꯅꯍꯥꯛꯉꯣꯟꯗ ꯑꯩꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ, ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯄꯥꯡꯊꯣꯛꯍꯜꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯁꯤꯁꯨ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯎ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯗ ꯍꯥꯏꯔꯤ꯫ ꯖꯣꯏꯆꯥꯟ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯣ ꯐꯔꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯕ, ꯆꯪ ꯆꯪ ꯂꯥꯎꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯧꯊꯣꯛꯂꯨꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯣ ꯇꯤꯡꯊꯣꯔꯛꯎ, ꯃꯗꯨꯗꯒꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯏꯈꯦꯡ ꯈꯔ ꯀꯠꯇꯨꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯖꯣꯏꯆꯥꯟꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠꯇꯒꯤ ꯏꯈꯦꯡ ꯈꯔ ꯂꯥꯏꯃꯨ ꯑꯗꯨꯗ ꯊꯛꯅꯅꯕꯒꯤ ꯍꯥꯏꯔꯤ꯫ ꯖꯣꯏꯆꯥꯟꯅ ꯈꯜꯂꯨꯕꯅ ꯃꯈꯨꯠꯇꯒꯤ ꯏꯈꯦꯡ ꯈꯔ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯏꯃꯛꯅ ꯋꯥꯁꯛ ꯄꯔꯩ ꯆꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯀꯟꯈꯠꯂꯛꯇꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯆꯠꯄ ꯉꯝꯂꯒꯅꯤ, ꯑꯗꯨꯒ ꯇꯤꯡ ꯇꯤꯡ ꯂꯥꯎꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯣꯏꯆꯥꯟꯅ ꯀꯔꯤ, ꯉꯁꯤꯒꯤ ꯅꯨꯃꯤꯠ 5ꯅꯤ? ꯅꯨꯃꯤꯠ 5ꯅꯤ ꯉꯥꯏꯕ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯉꯝꯍꯜꯂꯨ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ, ꯍꯧꯖꯤꯛ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛ ꯉꯝꯍꯜꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯁꯤꯟ ꯃꯨꯕ, ꯉꯔꯪ ꯉꯔꯪ ꯃꯩꯈꯨ ꯀꯥꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯃꯇꯨꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯃꯇꯨꯝ ꯑꯁꯦ ꯖꯣꯏꯆꯥꯟꯗ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯖꯣꯏꯆꯥꯟꯁꯨ ꯃꯗꯣ ꯃꯈꯨꯠꯅ ꯂꯧꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯇꯨꯝ ꯑꯃ ꯄꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯃꯗꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯣꯠꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯖꯣꯏꯆꯥꯟ ꯐꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯊꯗꯅ ꯑꯃꯨꯕ ꯃꯩꯈꯨꯅ ꯋꯪ ꯋꯪ ꯀꯥꯔꯤꯕ ꯁꯥꯗꯨꯝꯃꯨꯛ ꯆꯥꯎꯕ ꯃꯆꯦꯠ ꯑꯗꯣ ꯃꯍꯥꯛꯅ ꯌꯣꯠꯁꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯣꯠꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯖꯣꯏꯆꯥꯟ ꯃꯀꯣꯛ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯛꯈꯤ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯦꯡꯕ ꯊꯤꯟꯕ, ꯆꯤꯛꯄ ꯅꯥꯕ ꯑꯃꯗꯤ ꯁꯥꯖꯤꯡ ꯍꯧꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯝꯕ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯎꯞꯊꯗꯨꯅ ꯇꯨꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯐꯅ ꯀꯟꯅ ꯅꯥꯔꯕꯁꯨ ꯂꯥꯎꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯖꯣꯏꯆꯥꯟ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯅꯤꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯗꯦ꯫ ꯃꯍꯥꯛꯀꯤ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯥꯡꯂꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯖꯣꯏꯆꯥꯟ ꯂꯣꯡꯈꯥꯛ ꯂꯣꯡꯅ ꯍꯤꯞꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯞꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯄ ꯉꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯋꯤꯜꯆꯤꯌꯥꯔ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕ ꯖꯣꯏꯆꯥꯟ ꯂꯥꯏꯃꯨ ꯑꯗꯨꯗ ꯌꯦꯡꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯍꯥꯏꯔꯤ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯩ, ꯅꯪꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯄꯤꯔꯝꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯆꯥꯟꯅ ꯀꯔꯤ ꯄꯥꯝꯕꯒꯦ, ꯍꯧꯖꯤꯛꯇ ꯑꯩꯅ ꯏ ꯄꯤꯈ꯭ꯔꯕꯗꯨꯗꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯏ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯄꯔꯩ ꯆꯟꯅꯅꯕꯒꯤ ꯇꯠꯅ ꯐꯅ ꯌꯥꯗ꯭ꯔꯕ ꯋꯥꯁꯛ ꯑꯃꯅꯤ꯫ ꯃꯗꯨꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯅꯠꯇꯦ꯫ ꯑꯩꯒꯤ ꯆꯥꯛꯊꯥꯛꯇꯤ ꯅꯍꯥꯛꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯍꯥꯟ ꯍꯥꯟꯕ ꯅꯆꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯀꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯖꯣꯏꯆꯥꯟ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯇꯤꯡꯊꯣꯛꯇꯨꯅ ꯂꯦꯡꯕ ꯄꯥꯏꯁꯤꯟꯕ ꯉꯝꯂꯨꯗ꯭ꯔꯕ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯁꯥꯟꯅꯗꯨꯅ ꯑꯃꯗꯤ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯐꯝꯊ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯗꯣꯛꯅꯤꯡꯂꯝꯈꯤꯗꯦ꯫
ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯇꯅꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯅꯨꯡꯂꯣꯝꯗ ꯏꯟꯁꯤꯜꯂꯛꯂꯤ ꯔꯇꯅꯥꯅ ꯖꯣꯏꯆꯥꯟ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯈꯔ ꯎꯕꯒꯨꯝ ꯇꯧꯔꯤ ꯖꯣꯏꯆꯥꯟ ikhang khꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯋꯤꯜꯆꯤꯌꯔꯒꯤ ꯆꯀꯥ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯏꯜꯂꯛꯄ ꯑꯗꯨꯗ ꯔꯇꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯔꯇꯅꯥꯅ ꯅꯈꯨꯠꯇꯨ ꯈꯔ ꯁꯤꯡꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯣꯏꯆꯥꯟ ꯀꯥꯎꯊꯣꯛꯂꯨꯕꯅꯤ ꯖꯣꯏꯆꯥꯟꯅ ꯍꯣꯏ ꯈꯔ ꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯄꯪꯁꯤꯟꯅꯕ ꯁꯥꯗꯨꯅ ꯑꯃꯨꯛ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯇꯅꯥꯅ ꯖꯣꯏꯆꯥꯟꯕꯨ ꯆꯥꯛ ꯏꯟꯕꯤꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯍꯤꯞꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯇꯅꯥꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯖꯣꯏꯆꯥꯟꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯣꯏꯆꯠ ꯆꯠꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯃꯈꯨꯠ ꯐꯔꯪ ꯐꯔꯪ ꯀꯥꯎꯗꯨꯅ ꯃꯈꯣꯡ ꯈꯣꯡꯁꯥꯗꯨꯁꯨ ꯊꯦꯛꯇꯣꯛ ꯊꯦꯛꯖꯤꯟ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯔꯨꯗ꯭ꯔꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯉꯝꯂꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯣꯏꯆꯥꯟ ꯃꯈꯨꯠ ꯃꯁꯥꯗꯣ ꯀꯟꯅ ꯀꯟꯅ ꯈꯨꯇꯨꯝ ꯇꯥꯁꯤꯟꯕ ꯑꯃꯗꯤ ꯑꯃꯨꯛ ꯇꯤꯡꯊꯣꯛꯄ ꯇꯧꯗꯨꯅ ꯀꯔꯤꯅꯣ ꯉꯁꯤꯒꯤꯁꯤꯕꯨ ꯃꯪꯂ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯖꯣꯏꯆꯥꯟ ꯔꯇꯅꯥꯅ ꯆꯠꯈꯤꯕ ꯇꯥꯟꯖꯥ ꯌꯦꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯄꯥꯟꯗ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯉꯩ ꯑꯃꯗꯤ ꯄꯨꯈ꯭ꯔꯤꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯁꯨꯕ ꯆꯠꯂꯤꯉꯩꯗ ꯖꯣꯏꯆꯥꯟ ꯏꯃꯨꯡ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯔꯇꯅꯥ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯅꯥꯕ ꯁꯥꯗꯨꯅ ꯍꯤꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯇꯅꯥꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯤꯔꯤ ꯖꯣꯏꯆꯥꯟ ꯔꯇꯅꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯃꯨꯛꯂꯤ ꯑꯗꯨꯕꯨ ꯔꯇꯅꯥꯅ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯈꯣꯡꯁꯦ ꯌꯥꯝꯅ ꯐꯥꯖꯜꯂꯤ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯗ ꯍꯥꯏꯔꯤ ꯖꯣꯏꯆꯥꯟꯅ ꯐꯔꯝꯗꯥꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯖꯣꯏꯆꯥꯟ ꯐꯒꯠꯂꯛꯄ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨꯗ ꯌꯥꯎꯁꯜꯂꯤ ꯖꯣꯏꯆꯥꯟꯅ ꯑꯩ ꯂꯦꯞꯄ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯑꯃꯨꯛ ꯇꯝꯃꯤ ꯆꯠꯄ ꯑꯃꯨꯛ ꯇꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ 5-6ꯒꯤ ꯃꯇꯨꯡꯗ ꯖꯣꯏꯆꯥꯟ ꯐꯖꯅ ꯅꯤꯡꯊꯤꯅ ꯆꯠꯄ ꯉꯝꯂꯤ ꯔꯇꯅꯥ ꯖꯣꯏꯆꯥꯟꯒꯤ ꯃꯇꯧ ꯑꯁꯤꯗ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯖꯣꯏꯆꯥꯟꯁꯨ ꯍꯔꯥꯎꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯨꯟꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥ ꯑꯃ ꯐꯪꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯌꯧꯁꯜꯂꯛꯂꯤ ꯔꯇꯅꯥ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯐꯥꯎꯂꯛꯂꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯔꯤ ꯑꯁꯥ ꯃꯪꯂꯥꯟ ꯀꯌꯥꯁꯨ ꯁꯥꯒꯠꯆꯔꯤ ꯖꯣꯏꯆꯥꯟꯗꯤ ꯃꯃꯥꯡꯊꯛꯇ ꯍꯥꯏꯕꯗꯤ ꯂꯥꯏꯃꯨꯛ ꯑꯗꯨꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯗꯣ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ ꯃꯔꯝꯗꯤ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯔꯤꯕ ꯑꯁꯤ ꯆꯍꯤ 2 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯒꯗꯧꯔꯤꯕ ꯑꯁꯤꯗ ꯖꯣꯏꯆꯥꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯀꯣꯏꯕ ꯂꯥꯡꯕ ꯄꯪꯆꯠꯇ ꯆꯠꯂꯤ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯁꯦꯟ ꯊꯨꯝ ꯀꯌా ꯇꯥꯟꯗꯨꯅ ꯆꯥꯎꯈꯠꯄ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯔꯇꯅꯥꯒ ꯄꯨꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯃꯊꯦꯜ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝꯁꯦ ꯔꯇꯅꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯅꯧꯄꯨꯔꯤꯕ ꯅꯋꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯒꯗꯕ ꯍꯣꯔꯦꯟ ꯍꯌꯦꯡ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯅꯤ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯄꯥꯟ ꯂꯥꯡꯗ ꯖꯣꯏꯆꯥꯟꯕꯨ ꯍꯟꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯁꯤꯕꯣ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯄꯨꯡ 12 ꯍꯦꯜꯂꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯣꯏꯆꯥꯟ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯃꯄꯥꯟꯂꯣꯝꯗ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯃꯨ ꯑꯗꯨ ꯎꯕꯗ ꯖꯣꯏꯆꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯉꯁꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯉꯍꯥꯟꯃꯈꯩ ꯀꯥꯎꯔꯕꯁꯨ ꯉꯁꯤꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯏ ꯖꯣꯏꯆꯥꯟꯅ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯂꯩꯔꯕꯅꯤꯅ ꯑꯩꯕꯨ ꯀꯥꯎꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯖꯣꯏꯆꯥꯟꯅ ꯀꯥꯎꯗꯦ ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯖꯒꯦ ꯅꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯍꯤꯡꯒꯗꯧꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯇꯪꯈꯥꯏ ꯑꯃ ꯂꯧꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯕꯨꯗꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯇꯥꯆꯨꯡꯗꯅ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯒꯤ ꯅꯆꯥꯕꯨ ꯍꯦꯛ ꯄꯣꯛꯄꯒ ꯑꯩꯅ ꯄꯨꯈꯤꯕ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯣꯏꯆꯥꯟ ꯈꯨꯝꯐꯝ ꯈꯪꯗꯦ ꯖꯣꯏꯆꯥꯟꯅ ꯀꯞꯇꯨꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯄꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯥꯏꯃꯨ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏꯗꯤ ꯅꯪꯒ ꯑꯩꯒ ꯌꯥꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯨꯈ꯭ꯔꯕꯅꯤ
ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯍꯥꯛꯅ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯥꯡꯊꯣꯛꯍꯜꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯩꯒꯤ ꯌꯥꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯅ ꯄꯨꯈ꯭ꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯖꯣꯏꯆꯥꯟ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯖꯣꯏꯆꯥꯟ ꯌꯥꯝꯅꯁꯨ ꯅꯨꯡꯉꯣꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯣꯏꯆꯥꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯊꯣꯡ ꯐꯥꯎꯕ ꯂꯣꯟꯁꯤꯟꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯩ ꯖꯣꯏꯆꯥꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯌꯦꯡꯂꯒ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯇꯅꯥꯒꯤ ꯕꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯜꯂꯨꯕꯗꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯔꯇꯅꯥ ꯃꯍꯥꯛ ꯑꯗꯣ ꯃꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯣꯏꯆꯥꯟꯗ ꯗꯣꯛꯇꯔꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯖꯣꯏꯆꯥꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤ ꯇꯧꯗꯨꯅ ꯖꯣꯏꯆꯥꯟ ꯔꯇꯅꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯇꯅꯥ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯃꯍꯥꯛ ꯑꯉꯥꯡ ꯑꯃ ꯐꯪꯖꯈꯤ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤꯅꯤ ꯔꯇꯅꯥꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯍꯥꯟꯕꯁꯦ ꯅꯨꯄꯤ ꯑꯣꯏꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯅꯤ ꯃꯗꯨꯃꯛ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯔꯦ ꯈꯜꯂꯗꯨꯅ ꯔꯇꯅꯥ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯖꯣꯏꯆꯥꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯖꯣꯏꯆꯥꯟꯅ ꯌꯥꯝꯅ ꯉꯛꯄ ꯊꯕꯛ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯦ ꯄꯣꯛꯂꯛꯂꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯃꯍꯥꯛ ꯍꯤꯡꯅ ꯄꯣꯛꯂꯛꯈꯤ ꯖꯣꯏꯆꯥꯟꯗꯤ ꯑꯁꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯍꯤꯡꯕ ꯑꯣꯏꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯒ ꯂꯥꯏꯃꯨ ꯑꯗꯨꯒ ꯎꯅꯁꯤ ꯍꯥꯏꯈꯤꯕꯗꯣ ꯌꯥꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯔꯇꯅꯥ ꯍꯧꯖꯤꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯕꯗ ꯔꯇꯅꯥ ꯃꯌꯨꯝꯗ ꯄꯨꯊꯔꯛꯈꯤ ꯃꯌꯨꯝ ꯑꯗꯨꯗ ꯔꯇꯅꯥ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥꯒꯤ ꯃꯃꯥ ꯍꯥꯏꯕꯗꯤ ꯖꯣꯏꯆꯥꯟꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯂꯩꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯖꯣꯏꯆꯥꯟ ꯔꯇꯅꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯔꯇꯅꯥꯒꯤ ꯍꯧꯖꯤꯛ ꯐꯪꯖꯔꯤꯕ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝꯁꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯕ ꯑꯃ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯈꯥꯛꯄ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯍꯩꯊꯔꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯖꯣꯏꯆꯥꯟꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯐꯪꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯡꯂꯣꯝꯗꯒꯤ ꯍꯥꯡꯗꯣꯛꯇ꯭ꯔꯤꯕ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡ ꯑꯗꯨꯕꯨ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯣ ꯖꯣꯏꯆꯥꯟꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯖꯣꯏꯆꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯈꯜꯂꯗꯨꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯔꯇꯅꯥꯅ ꯇꯨꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯤ ꯖꯣꯏꯆꯥꯟ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯕꯁꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯔꯇꯅꯥꯒꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯕꯒꯨꯝ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯕꯗꯣ ꯏꯉꯝ ꯉꯝꯂꯝꯗꯦ ꯃꯁꯥꯗꯨ ꯆꯣꯛꯊꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯝꯗꯨꯅ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯏꯒꯠꯂꯒ ꯔꯇꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯇꯅꯥꯒꯤ ꯃꯅꯥꯛꯇ ꯍꯤꯞꯂꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯀꯞꯂꯛꯄꯗꯨꯗ ꯔꯇꯅꯥꯁꯨ ꯍꯧꯒꯠꯂꯤ ꯑꯗꯨꯗꯨꯒ ꯔꯇꯅꯥꯒꯤ ꯃꯃꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯖꯣꯏꯆꯥꯟꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯛꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯅ ꯀꯞꯂꯛꯄꯗꯨꯗ ꯔꯇꯅꯥꯅ ꯃꯗꯨꯕꯨ ꯊꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯣ ꯍꯦꯟꯅ ꯀꯞꯈꯠꯂꯛꯄ ꯑꯃꯗꯤ ꯃꯉꯣꯟꯗ ꯆꯩꯅꯥ ꯑꯃ ꯐꯪꯕꯗꯒꯤ ꯋꯥꯟꯊ ꯀꯞꯄ ꯍꯧꯔꯛꯂꯤ ꯖꯣꯏꯆꯥꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯕꯒꯨꯝ ꯃꯅꯪꯒꯟ ꯑꯃꯗꯤ ꯃꯕꯨꯛꯂꯣꯝꯗ ꯃꯇꯨꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯣ ꯎꯏ ꯖꯣꯏꯆꯥꯟ ꯃꯇꯣꯝꯇꯅ ꯎꯕ ꯅꯠꯇꯦ ꯔꯇꯅꯥ ꯑꯃꯗꯤ ꯔꯇꯅꯥꯒꯤ ꯃꯃꯥꯅꯁꯨ ꯃꯗꯣ ꯎꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯄꯥꯈꯠꯅꯕꯅ ꯂꯣꯏꯔꯤ ꯑꯗꯨꯒꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯌꯥꯗꯒꯤ ꯃꯥꯅ ꯀꯞꯄ ꯃꯇꯝꯗ ꯏ ꯀꯌꯥ ꯑꯃ ꯍꯩꯊꯔꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨ ꯅꯠꯇꯅ ꯃꯃꯤꯠ ꯑꯃꯗꯤ ꯃꯅꯥꯇꯣꯟꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯕ ꯍꯧꯔꯛꯈꯤ ꯑꯗꯨꯝꯅ ꯑꯉꯥꯡꯗꯣ ꯑꯀꯟꯕ ꯆꯩꯅꯥ ꯑꯃ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯋꯥꯃꯟꯈꯤꯕꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗ ꯔꯇꯅꯥꯗꯤ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯕꯅꯤ ꯖꯣꯏꯆꯥꯟꯅ ꯑꯉꯥꯡ ꯑꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯦ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯈꯤ
ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯉꯥꯡ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯑꯁꯦ ꯁꯤꯔꯒ ꯄꯣꯔꯛꯂꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯔꯇꯅꯥ ꯃꯍꯥꯛꯇꯤ ꯑꯉꯥꯎꯕꯤꯒꯨꯝ ꯂꯩꯈ꯭ꯔꯦ ꯖꯣꯏꯆꯥꯟꯁꯨ ꯑꯗꯨꯃꯉꯥꯏ ꯄꯦꯟꯗꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯃꯁꯥꯗꯣ ꯄꯨꯡꯊꯨꯝ ꯊꯨꯝꯃꯠꯈ꯭ꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯈꯤꯗꯦ ꯃꯍꯥꯛꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯜꯂꯤꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯤ ꯊꯥ 3ꯒꯤ ꯃꯇꯨꯡꯅꯤ ꯔꯇꯅꯥ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯎꯕꯤꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ ꯀꯅꯥꯒꯨꯝꯕꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯆꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯦꯛꯇꯃꯛ ꯀꯞꯂꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯃꯁꯥꯗꯣ ꯄꯨꯡꯊꯨꯝ ꯊꯨꯝꯃꯠꯂꯕ ꯖꯣꯏꯆꯥꯟ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯨ ꯎꯔꯨꯕꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯍꯦꯔꯥ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯩꯅ ꯑꯁꯤꯒꯨꯝꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯠꯇꯕꯗ ꯀꯅꯥꯒꯤꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕ ꯌꯥꯎꯔꯤꯕꯅꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯂꯧꯔꯔꯣꯏ ꯑꯗꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯖꯣꯏꯆꯥꯟꯗꯤ ꯈꯟꯗꯣꯛꯂꯒ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯔꯤꯕ ꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯈꯤꯗꯦ ꯆꯍꯤ 7 ꯍꯦꯟꯖꯜꯂꯛꯂꯕ ꯐꯥꯎꯕꯗ ꯑꯗꯨꯕꯨ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯒꯟ ꯆꯥꯔꯒ ꯇꯨꯝꯅꯕ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠꯅꯤ ꯖꯣꯏꯆꯥꯟ ꯉꯁꯤꯗꯤ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯃꯁꯥꯗꯣ ꯅꯤꯡꯀꯣꯛ ꯂꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯇꯠꯇꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯇꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯀꯔꯤꯅꯣ ꯑꯩꯁꯤ ꯉꯁꯤꯁꯤ ꯅꯨꯡꯉꯥꯏꯕ ꯏꯈꯪ ꯈꯪꯗꯦ ꯏꯁꯥꯁꯦ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯆꯣꯛꯊꯕꯒꯨꯝ ꯇꯧꯔꯤꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯔꯇꯅꯥꯅ ꯀꯩꯗꯧꯔꯒꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯣꯏꯆꯥꯟꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯃꯤꯟꯅ ꯂꯩ ꯔꯇꯅꯥꯗꯤ ꯅꯣꯡꯅꯒ ꯆꯨꯔꯛꯄꯒ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ ꯃꯇꯝꯁꯦ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯂꯤ ꯖꯣꯏꯆꯥꯟ ꯇꯧꯐꯝ ꯈꯪꯗꯦ ꯃꯁꯥꯗꯣ ꯑꯃꯨꯛ ꯆꯦꯞ ꯑꯃꯨꯛ ꯂꯣꯡ ꯋꯥꯈꯜ ꯃꯑꯣꯟ ꯀꯌꯥꯁꯨ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯒ ꯊꯪꯅꯔꯤꯕ ꯀꯥ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯕꯕꯥ ꯍꯥꯏꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ ꯖꯣꯏꯆꯥꯟ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯅꯥꯅꯣꯅꯦ ꯕꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯥꯛꯁꯪꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯖꯣꯏꯆꯥꯟ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯐꯝ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯕꯗ ꯆꯥꯛꯁꯪ ꯑꯗꯣꯝꯗꯒꯤ ꯉꯥꯏꯈꯣ ꯕꯕꯥ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯖꯣꯏꯆꯥꯟ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗ ꯃꯃꯤꯠꯅ ꯍꯧꯗꯣꯡ ꯃꯃꯤꯠꯀꯨꯝꯅ ꯏꯂꯪ ꯂꯪꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯒ ꯃꯁꯝꯅ ꯏꯁꯥꯡ ꯁꯥꯡꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯒ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯖꯣꯏꯆꯥꯟ ꯀꯟꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯎꯕ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯟꯕꯗ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗꯁꯨ ꯌꯩꯁꯜꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯅ ꯔꯇꯅꯥꯕꯨ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯑꯃꯨꯛ ꯆꯦꯟ ꯎꯞꯁꯟ ꯇꯧꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂ ꯎꯞꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯖꯣꯏꯆꯥꯟꯅ ꯀꯟꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯇꯅꯥꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤꯕꯅꯤ ꯖꯣꯏꯆꯥꯟꯅ ꯍꯣꯕꯦ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯔꯇꯅꯥꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯆꯥꯛꯁꯪꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯉꯥꯡ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯔꯦ ꯍꯥꯏꯗꯨꯅ ꯇꯝꯕꯗꯒꯤ ꯔꯇꯅꯥꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯖꯣꯏꯆꯥꯟꯅ ꯂꯥꯛꯑꯣꯁꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯆꯠꯈꯤꯅꯕ ꯇꯧꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯥꯛꯁꯪ ꯑꯗꯣꯝꯗꯒꯤ ꯀꯣꯜꯂꯤꯛ ꯃꯌꯥꯝ ꯑꯃ ꯒꯣꯔꯣꯡ ꯂꯥꯎꯅ ꯊꯥꯗꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯥꯛꯁꯪꯒꯤ ꯆꯪꯐꯝ ꯑꯣꯏꯔꯤꯕ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯁꯜꯂꯨꯏ
matam aduda ikhang khanghaudana saksing adudagi makoina thaknaba ising thangnaba thamliba glass ama laktuna langthurakhi glass aduna yamna laktuna langthuralaga makhol hauna krang krang laung taba aduda joichan amte ratana phu haugatuna makhoigi kargomda chensinki aduduga makhoigi ka adugi thongdo lonsillaga ka manu aduta tuminna leiri adumna leiringai tanja adumakada kanagumba nupi masa amana kanna kanna kaplaga hangat handa chatpagi khonjalsu makhoi anina taki tawribase karino haiba khallubada makhoi ani tumina kiduna sukchanduna leiri ngahak adumna tarona matungda hojikti tumina leikhra adudadi joichan amadi ratanana karisu toroklaroi tumina leikhri hayeng nonghek nganbaga ipu amaiba chauthoida akhoi chatuna yengugadabani haiduna makhoi ani wa khanari asumna leiringai matam aduta ikhang khangauduna yum adugi mai adusu mutkhri mai mutkiba aduna maram moraga imungodo pumba mamkhi matam aduta joichana tarodoni manipurgi maisi nongbu hek taraba hekta mamula dawbani ngasai ngai di mutti hawjik thabak rusilala kansida mai mutli haiduna matomta koilaw lauri asumna mahana koilaw lauringai tanja adumakata makhoina tumliba haibadi joichan amadi ratana makoi anina tumliba phamung ado kanagumba amana nikpagum maning mamang nikpa horkli adumna nilakpaduta makoi ani khangprek khangduna joichan mahake manakta leiriba mobile ado sat lakthoktuna flash kaptuna akoibuta koilei leiduna jinglei asumna jenaka matamda makhoigi ka adugi manungda leiriba upu ado maya khara karap tawraga leibadu ui aduga phamung niklambadudi phakhri matau asumna upu aduna maya khara tamna ki launa kathurakpa aduta ratanana karino upu asina maya kathurulibasibu upu balungdaga sanglaga lot khaba chalo adumna hayapada joichana upu wastan lot kera atragana upu kang khatam lot kera aikhoyani mafam masda tumina dumuk leigadabani ko asumna haidari ngai joichan amadi ratana makoi adina upuromda jenglingai matam aduta makhoigi tungdomda su kanagumba ama phamlaga makhoina yengliba aduga chapmanana makhoiga yengminnaba abadi upu leriba domda yengminnabagi mongda kanagumba matungda leibagum torokhi aduma torokpa aduta ratanana kharinuni tungda mi ama leibadonga tawi kaino phi laurisibo asumna khalaga ratana amadi joichanna tungdomda leithokru jengbadati nupi macha ama maya ado yamna launa kathoklaga amadi maya adusu mushin muri mamaya adusu pungka kathiklaga mami aduna langtrik langna panglaga higatuna leiramlei madu ubada ratana amadi joichan khangprek khangduna phamung adutagi chongtharaga makhoyeni cherkhina bohonei adubu kiman khiba aduna kangkhal kado phuru naisanduna kangkhal adusu tatli mastigi joichan kangkhal adubu makhutna segairaga chenthokhi ratanadi pakhat man khiban mafam madumakada mihun choduna wanthakri joichan ratanagi manaka chensinduna ratanabu haugatnabagidamukta kanna lauri aduga koibaduda mahana hauji thatharamba mobangi flash edo paikhatuna koibaduta koikap kaptuna jingrubadadi kanasu leiramdi matam aduta joichana ratanabu kanna kauduna haudukli adubu ratana hauji phagu wakhal taraktri joichana ratanabu konkhatlaga phamung aduta tapna thangatli asumna thangatlingai matam aduta joichangi makhung aduta kang kharomdagi kanagumba amana tap launa pairaki joichan khangprek khangduna makhung ado parang chongduna phamung ado chongkhalakli aduga ratanabu masa nomduna kanna kauri adumna tawrabasu ratana wakhal tarakta baduta joichan pakhalakli ratana se thawai manglaba jala haiduna mihun chunglibra haiduna manakong thangjinduna pakthaduna tari adubu ratana mihun phawbudi chongli mahak wanthabo oigadawribani masidagidi joichana ratanabu tapna ngaihaktang thamlaga mahaksu tuminna phaglanglomda mananganado onsillaga flashlight aduna nakanjet koikap kapnu jingi asumna jingngai matam maduta makhoigi kaagi thongado pangsai mahakna hangtukubadu amuk masa matomta amuk hangturakli thongado kanagumba amana amuk lonsilambagi mongda ngasallami aduga hojingna amuk tapna hangturakli asumna thongaduna matomta amuk hangturakpaduta joichanna kari amuk tarukadoriba jatno haiduna flashlight ado kaplaga tuminna mahak lei aduma leiringai matam maduta ikhang khangauduna
thung adugi hek mamang thongjimpan aduta san kabak saba haibada ngariba ngoro opa angang ama parap chenselai aduga Joychan gi mamai mapa tamna phamung aduta phan chungkhalaktuna kasalakaga Joychan tamna chenselakpaduta Joychan koilau lauraga phamung adutagi chongthakhinaba honabada phamung aduta paisinduna thamliba kangkhal sing amate phajub tamakhong loksinduna ma phamung adutagi upsanduna tarai adumna phibam sadana upsallaga tarakpa aduta mahak makok aduna leimaida chafu kan jaikri aduga mahaki sayeng maru aduna sujanbadagi sayeng maru adusu yamna kana nakhi sujin khraba mali sayeng maru naba amadi marai bakna jaibagi amati mamanu upsin khibagi naton kaibagi nahi tabagi chaina khon punamak asina Joychan mafam aduta yamna kana lauki adumna Joychan na kana laukhiba aduta yumlonnaba misingsu taraba mali kaidoraba jano makhoigi imungsibo koilau launabagi makhol tai haiduna mayamsu kai toruba jano haiduna makhol mapana thoroktuna makhon tanari adumna Joychan na chaina khangdun leiringai kang khadudagi kanagumba miyui amagi makhut ama thingtorkli adusu khulai thuna Joychan madubu makhut adubu kanthoknaba honaringai ama marak aduta Joychan kari togudabno khangangai leiringai mahaki lengjumgi fruit adu paiduna kang khaduta sor laknu chingchingki Joychan kangthol aduti januna yamna kana leibage koiba amta kanbiu haduna lauki aduma laurakpaduta leikai misingna hais kainoma tawba male haiduna makuisu chensinnarakhi aduga thong adu hangnarabagi damakta kana kauki adubu Joychan kangkha adugi manungdagi aikhoiba amta kanbiu haduna lawna tana karimata tawba ngamkhidi mayam punamak thong adu phakairaga imungdomna changai imungdo pummam mamami masidigi di makhoi mayamna magi mobile adugi flashlight kaptuna koithi thirakpada Joychan kangkha adugi manungda mana lokthoktuna mahak sor thabet honduna ngangduna leiramlei madu ubada mayam chensillaktuna Joychan bu makut paiduna singthokhi aduga phamung adugi mathaktana ratana wakhal manglaga taron leiri Joychan gi mamai mami punamak nahi tabagi I singatuna pungtai teirabani matam maduda Joychan da changakriba miyu singatuna kari kamdoribano haiduna hangi adubu Joychan mihun chengkhat khibana mayam sing aduda kiruk jenglaga mamit bana lokthokuna sor thabet honduna jengduna leiri masiki matung mayam koichen chenduna ratana busu ising thadun langnabadagi gyan tarakli tanja adum makada nongsu khara patharakpana maisu muk lakli mai lakpadagi di pungan ngalabadudadi Joychan wakhal khara hantharakpagum tawi ratana su wakhal tarakli matam aduta thokpa thodokasi kamdongna tawribano haiduna Joychan da hangi matam aduda Joychan mahana tawkiba amati haibadi mahana ukhiba punamagado loinamak tami aduga mamang thakta mahana laimu sanaraga mahaki mapangal ni khibadudi mayamda haidoklamdi wafam punamak tarabada mayamna adu warabadi nakoigi yumasida mina lai thajallakpa natragana kaligumba lairam tilam khara solakpadagi mathi phongpagumba soidina wairamgani maramaduna nakoi athuba matamda amaiba yengthu u haiduna mayamna hainari mayamna hairi singado Joychan su hoi haiduna tasalaba matungda hayeng nong hek nganbaga amaiba chauthoi kaurugaduri bani haiduna khumi masigi matung mayamna Joychan gi asokpa singado phalanabagi damakta kai no khara talonaba matungda ratana amati Joychan bu ningthina leinabagi damakta hairamli nongsung alakadori pung ahum helaklabani maramaduna nakhoisu ngahaktang potharo nong hek nganbaga amaiba chauthoi kaurunaba tawro hairamlaga mayam mathang chatnakhi Joychan di mayam singado nong nganri phawba yumasida leiro hainingmani adubu mayam singado mahana khamlubadi yadabani na dumak chatnakhri mayam punamak chatnakhrabada Joychan amadi ratana makhoi ani do tuminna phamlaga leiri makoina phamlibasi yum adugi yumjaida thariba sofa adudani kari torokadoribano haiba khangdana tuminna mangduna leiribani adubu makha tanadi karisu torokhidri matamde asum haukibana mathangi ayuk angan bo oirakli Joychan amade ratana parap thaba ingkhang loisallaga Joychan di amaiba chauthoibu nunabagida makta lakli amaiba chauthoiga unraba matungda imung aduda ngarang tawkhiba thabaksing amati mamang thakta mahakna haibadi Joychan tawkhiba laimu kokthoklaga tawkhiba mafamsing ado loinamak wari liduna khanghalli waram punamak tarabada chauthoina adu oirabadi aruba lai ama khwaramdaba yararoi
ꯀꯔꯤꯒꯤꯅꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯄꯨꯈ꯭ꯔꯕ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯔꯛꯂꯤꯕꯁꯦ ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯣꯏꯆꯥꯟꯅ ꯀꯔꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯍꯥꯏꯕ ꯑꯉꯥꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯎꯔꯤꯕꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯂꯥꯛꯂꯒ ꯌꯦꯡꯂꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯎꯊꯣꯏ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯌꯥꯏ ꯑꯗꯨꯃꯛꯇꯗ ꯆꯥꯎꯊꯣꯏꯅ ꯂꯥꯏꯌꯦꯛ ꯑꯃ ꯌꯦꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯌꯦꯛ ꯑꯃ ꯃꯣꯏꯗꯥꯅ ꯇꯧꯗꯨꯅ ꯌꯦꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯀꯣꯏꯕꯗꯨꯗ ꯀꯦꯟꯗꯜ ꯊꯥꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ, ꯖꯣꯏꯆꯥꯟ, ꯔꯇꯅꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯀꯣꯏ ꯏꯀꯣꯏꯅ ꯐꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥꯗ ꯅꯈꯣꯏꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯩꯗꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯔꯛꯀꯅꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯀꯤꯔꯨꯕ ꯌꯥꯔꯣꯏ꯫ ꯑꯩꯒ ꯑꯉꯥꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯈꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯪꯈꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯅꯕ ꯇꯧꯔꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯔꯣꯏ ꯀꯔꯤꯃꯠꯇ ꯃꯐꯝ ꯂꯦꯡꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥꯁꯨ ꯌꯥꯔꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯛꯄꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯃꯃꯥ ꯃꯄꯥꯕꯨ ꯇꯦꯡꯊꯥꯗꯨꯅ ꯀꯧꯔꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄꯗ ꯔꯇꯅꯥꯗꯤ ꯀꯤꯃꯟꯈꯤꯕꯅ ꯖꯣꯏꯆꯥꯟꯗ ꯆꯦꯖꯠ ꯀꯣꯟꯁꯤꯟꯖꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨ ꯂꯨꯛꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯤ꯫ ꯖꯣꯏꯆꯥꯟꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯀꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯑꯗꯨꯕꯨ ꯐꯥꯊꯕꯤꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯆꯥꯛꯁꯪ ꯑꯗꯣꯝꯗꯒꯤ ꯍꯧꯔꯕ ꯀꯣꯜꯂꯤꯛ ꯊꯥꯗꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯎꯄꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗꯅ ꯎꯄꯨ ꯀꯤꯟꯊꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗꯅ ꯀꯣꯛ ꯀꯣꯛ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯌꯥꯟꯕ ꯈꯥꯏꯕꯒꯤ ꯃꯈꯣꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯦꯛ ꯂꯦꯞꯄꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯕꯨ ꯋꯥꯍꯜꯂꯤꯕ ꯇꯝꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯅꯍꯥꯛ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯥꯛꯄꯒꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟ, ꯔꯇꯅꯥ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯃꯁꯥꯒꯤꯇ ꯈꯟꯕ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯂꯥꯏꯃꯨ ꯑꯃꯗ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯣꯠꯇꯨꯅ ꯅꯩꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯂꯥꯏꯔꯩꯕꯥꯛ ꯌꯧꯕ ꯉꯝꯗꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯗ ꯉꯁꯤꯁꯨ ꯂꯦꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯃꯍꯥꯛꯅ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯟꯊꯣꯛꯈꯤꯕꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯑꯣꯟꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯑꯁꯨꯝꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯋꯥꯅ ꯆꯥꯛꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯂꯥꯏꯃꯨ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯩꯕꯨ ꯊꯝꯂꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕ ꯑꯃꯗꯤ ꯂꯥꯏꯔꯩꯕꯥꯛꯇ ꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯦ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯅꯥꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯍꯨꯠ ꯄꯤꯔꯝꯗ꯭ꯔꯕꯗꯤ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯩꯅ ꯄꯨꯈ꯭ꯔꯒ ꯂꯥꯏꯃꯨ ꯑꯗꯨꯒ ꯁꯤꯟꯅꯔꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯖꯣꯏꯆꯥꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯏꯆꯥꯟꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯅꯤꯡꯕꯗꯒꯤ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯑꯩꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯖꯣꯏꯆꯥꯟꯅ ꯍꯥꯏꯖꯔꯛꯂꯤ꯫ ꯑꯗꯨ ꯋꯥꯐꯝ ꯑꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯖꯣꯏꯆꯥꯟꯅ ꯂꯥꯜꯂꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯥꯟꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯏꯕꯦꯝꯃ ꯐꯔꯦ, ꯖꯣꯏꯆꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯟꯅꯨꯔꯒ ꯑꯗꯨꯃꯛ ꯁꯤꯔꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯟꯅꯨꯗꯨꯅ ꯍꯦꯛ ꯁꯤꯕꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯒ ꯑꯣꯟꯅꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯗ ꯖꯣꯏꯆꯥꯟꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨꯅ ꯅꯅꯤꯡꯇꯝꯅ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯋꯥꯔꯁꯨ ꯋꯥꯅ ꯅꯍꯥꯛ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ
ꯌꯥꯝꯅ ꯀꯟꯅ ꯀꯞ ꯂꯥꯎꯗꯨꯅ ꯑꯃꯗꯤ ꯁꯞꯇ꯭ꯔ ꯀꯌꯥ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯇꯅꯥ, ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯆꯥꯎꯊꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯪꯕꯨ ꯃꯈꯣꯏꯅ ꯑꯣꯠꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯇꯝꯂꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯅꯉꯣꯟꯗ ꯂꯥꯛꯅꯔꯤꯕꯁꯦ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯒꯅꯤ꯫ ꯑꯩꯅꯁꯨ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯥꯏꯅꯔꯒꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨꯁꯨ ꯀꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯖꯣꯏꯆꯥꯟꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯛ ꯁꯤꯕꯒ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯑꯣꯠ ꯅꯩꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛꯊꯥꯛ ꯇꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯌꯥꯔꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯥꯕꯨ ꯑꯩꯅ ꯂꯥꯛꯅꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯂꯥꯛꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥꯎꯊꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯅꯤꯡꯊꯤꯅ ꯂꯩꯇꯥꯏꯅꯔꯕ ꯃꯇꯨꯡꯗ ꯖꯣꯏꯆꯥꯟꯅ ꯍꯦꯛ ꯁꯤꯕꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯑꯣꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯔꯗꯨꯅ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯣ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯅ ꯖꯣꯏꯆꯥꯟꯗ ꯔꯇꯅꯥ ꯇꯥꯍꯟꯗꯕꯤꯗ ꯅꯍꯥꯛꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯀꯩꯁꯨꯝꯁꯪꯗ ꯅꯍꯥꯛ ꯂꯩꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯆꯥꯎꯊꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯝꯅꯕ ꯑꯃꯗꯤ ꯑꯀꯤ ꯑꯈꯪꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄꯗꯣ ꯀꯔꯤꯃꯠꯇ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯣꯏꯆꯥꯟ ꯑꯃꯗꯤ ꯔꯇꯅꯥ ꯃꯈꯣꯏ ꯑꯅꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫